Meetei kukigi irang Central leingakna loisinge khandrabra Chahi sigi me ahumdagi kukina Meetei gi yum mai thabaga loinena Meetei de nongoi kapsinduna landaba horakpadagi leirakliba Meetei kukigi irang tha nipal surakadorobu fawa karamna loisingene haiba khangdabagi phibamda adumak leiri irang ase horakpa matamda leiramba phibamdagi karabudi ingtharaklabasu kukina Meetei gi yumda nongmai kapsinduna landabadi leptri irang ase kalingai Meetei ga kukiga unaba yadaba kukina khundaba mafamda Meetei amata changba ngamdan haurakpa more Chorsanpur Kangpokpina chingba mafamsingda khundadun leiba Meetei singi mayum makai thadoktuna thudek-tuna amadi Meetei gi laising phawba thaduna manghanbata natana yumpham phawba dorjar JCB na chingba machinery sing season aduna temthorakpa matam aduda irang asibu hakthengnana laksinaba honaba state government ki chief minister unified command oibagi mahut center na tharakpa miyoi amada unified command ohenkhibana hairiba chief minister na hakthengnana irang asi loisinaba thabak tohankhidabadagi state leingakna irang asi loisinba ngamdrabasu center gi leingakna loisinge khana thabak tawrabadi nongmanini da loisinba ngamgani haina opposition da leba political parties sing amadi miyamna haina rakhi adubo irang asi loisinaba center gi leingakna hona bertabada natana parliament mifam da fawba irang asi gi matangda khana khide masida sunatana prime minister na irang asi gi matangda wa ama fawba ngangkhide masina Meetei kukigi irang asi center gi leingak pasingna kari sunna sungbide haibadu tai kuki da natana Manipur da khundaminari ba furup kanglup pumnamaki miyoi pumnamak ware haibasidi asingbani Manipur gi miyamna wanariba asi center leingakna khangdrabasu state leingakna di khangfam thoi phibam asida miyamna center leingakna irang asi loisinge khalabadi atenba matamda loisingani hainariba asigi wahanthok leigani wahanthok adu state leingakna khangna irang asi loisinaba center da taknaba changi